Ngasi Septembergi tang mari 2020 irai numitki Imphal da phongba pauche kharagi headlines pathokcherage taminarasi. COVID positive oiba manga Leikhidre Punna kuntha mari sure. Travel history laitaba mi humdra manga nauna positive oire Punna lishing ani chatret humpuni thoi sure. India da record oina pung kunmari da lishing marphu manga chamapan marphu ni thoi hengatkre apunba positive case masing la kuntha mapan lishing kunhumdoi chamaga mapan sukre. Home Minister na hakiba matung inna waroisin purakjingai da yanariba wafam adu miyam da khanghalu Sunil Karam. Namduna phamla laba tungda isingda intharamba nupi macha rims da Leikhidre atopa miyoi su chenaram lagadi amata chithadana phagani CM. Khongjom da kuntaret suba langban chara tambagi thoram pangthokre athoba ipa ipu singi yata phamda mandir sajinba yaningde M Hemanta. School college hangdokna bagi khana bahogre. Weaver artisan singda koti amaga dasmik manga rongi senfam meng thokre. Naga singna anoba lan amagi sem saduna lay IM. Airport ta COVID-19 test toba yaragani amasung mapauda manakta khundariba tumu khongi khunja sing thaknaba ising phangdri. Thank you.